ꯑꯩꯒꯤ ꯃꯤꯡ ꯈꯥꯏꯗꯦꯝ ꯃꯤꯂꯟ, ꯑꯩ ꯅꯝꯕꯣꯜ ꯀꯕꯣꯛꯁꯤꯡꯗꯒꯤꯅꯦ꯫ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯤꯡꯅ ꯈꯥꯏꯗꯦꯝ ꯃꯩꯄꯥꯛ, ꯃꯃꯥꯒꯤꯅ ꯈꯥꯏꯗꯦꯝ ꯕꯤꯖꯦꯟꯇꯤ꯫ ꯑꯩ ꯏꯁꯥ ꯍꯧꯖꯤꯛ ꯆꯍꯤ 23 ꯁꯨꯖꯔꯦ꯫ ꯁꯨꯃꯥꯏꯅ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯁꯤꯗꯤ 20ꯗꯒꯤ ꯍꯧꯔꯛꯄꯅꯦ꯫ ꯑꯗꯣ ꯍꯥꯟꯅ ꯃꯃꯥꯡꯗ ꯕꯕꯥ ꯍꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯒꯤ ꯑꯗꯨꯝ ꯐꯥꯔꯃꯤꯡ ꯁꯨꯃꯥꯏꯅ, ꯑꯗꯒꯤ ꯐꯧ ꯅꯨꯡ ꯊꯥꯕꯗꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯁꯨꯃꯥꯏꯅ ꯀ꯭ꯔꯣꯞ ꯇꯧꯔꯛꯄꯁꯦ ꯑꯗꯨꯝ ꯇꯧꯔꯒ ꯂꯥꯛꯑꯦꯕꯀꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯎꯁꯜꯂꯒ ꯁꯨꯃꯥꯏꯅ ꯑꯅꯧꯕ ꯍꯥꯏꯗꯤ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯀꯩꯀꯥ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯊꯥꯔꯤꯕꯀꯣ ꯍꯧꯖꯤꯛꯁꯦ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯥꯔꯤꯁꯦ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯂꯩꯔꯦ, ꯑꯗꯒꯤ ꯃꯦꯔꯤꯒꯣꯟ ꯁꯅꯥꯔꯩ ꯂꯩꯔꯦ, ꯑꯗꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯑꯗꯨꯝ ꯀꯣꯕꯤ ꯂꯩ, ꯀꯣꯕꯤ ꯐꯨꯟ, ꯑꯗꯒꯤ ꯂꯩꯗ ꯃꯈꯟ ꯃꯈꯟ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯗꯥꯂꯤꯌꯥ, ꯑꯗꯒꯤ ꯆꯟꯗ꯭ꯔꯃꯨꯈꯤ, ꯑꯗꯒꯤ ꯒꯔꯖꯅꯤꯌꯥ, ꯑꯗꯒꯤ ꯑꯁꯇꯥꯒꯥꯂꯥ, ꯂꯩ ꯃꯈꯟꯁꯦ ꯑꯩꯅ 10ꯃꯨꯛ ꯌꯦꯡꯕꯅꯦꯕꯀꯣ꯫ ꯁꯤꯗ ꯌꯥꯎꯕ ꯍꯧꯔꯛꯄꯁꯦ 2020ꯁꯦ ꯑꯩ ꯀꯣꯂꯦꯖ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯅꯦꯕꯀꯣ꯫ ꯑꯩ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟꯗꯤ ꯂꯣꯏꯁꯟꯖꯔꯦꯕꯀꯣ, ꯑꯗꯨꯝ ꯐꯥꯔꯝ ꯇꯧꯅ ꯂꯣꯏꯁꯟꯈꯤꯕꯅꯦ꯫ ꯑꯗꯣ ꯁꯤꯒꯤ ꯇꯧꯔꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯕꯕꯥ ꯍꯣꯏꯅ ꯁꯤ ꯁꯤꯟꯐꯝꯁꯤꯗ ꯑꯗꯨꯝ ꯇꯧꯔꯝꯕꯒꯤ, ꯑꯗꯨꯝ ꯈꯔ ꯃꯇꯦꯡ ꯄꯥꯡꯉ ꯂꯥꯛꯄꯒꯤ ꯏꯁꯥꯗ ꯁꯨꯝꯕ ꯁꯨꯅꯤꯡꯕ ꯅꯣꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯁꯨꯝ ꯂꯩꯕ꯫ ꯑꯗ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯒꯁꯨ ꯒꯣꯔꯃꯦꯟ ꯖꯣꯕ ꯑꯃ ꯐꯪꯕ ꯍꯥꯏꯁꯦ ꯍꯦꯛꯇ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯋꯥꯅ ꯊꯣꯛꯑꯦꯀꯣ꯫ ꯏꯁꯥ ꯏꯇꯣꯝꯗꯅ ꯂꯦꯞꯆꯕ ꯉꯝꯅꯕ, ꯍꯥꯏꯗꯤ ꯌꯨꯠꯁꯤꯡꯗꯁꯨ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯒ ꯍꯤꯡꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯁꯤꯟꯖꯔꯛꯄ꯫ ꯁꯔꯀꯥꯔꯗꯒꯤ ꯑꯗꯣ ꯐꯪꯕꯁꯦ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦꯕꯀꯣ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯧꯖꯤꯛ ꯏꯁꯇ꯭ꯔꯣꯕꯦꯔꯤ, ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯄꯣꯠ ꯊꯥꯔꯤꯁꯤꯡꯁꯦ ꯃꯔꯁꯤꯡ ꯇꯧꯔꯒ ꯗ꯭ꯔꯤꯞ ꯏꯔꯤꯒꯦꯁꯟ ꯂꯣꯏ ꯇꯧꯋꯦꯕꯀꯣ꯫ ꯁꯤꯒꯤ ꯗ꯭ꯔꯤꯞ ꯏꯔꯤꯒꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯇꯥꯟꯅꯖꯩ, ꯁꯤ ꯃꯉꯥꯏꯔꯦ꯫ ꯁꯕꯁꯤꯗꯤ ꯈꯔ ꯐꯪꯉꯦꯕꯀꯣ ꯁꯤꯗ ꯍꯦꯟꯅ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦ꯫ ꯁꯔꯀꯥꯔꯗꯒꯤ ꯑꯄꯥꯝꯕꯗꯤ ꯃꯌꯥꯝ ꯂꯩꯀꯣ, ꯁꯣꯊꯕ ꯉꯥꯛꯇꯅꯦꯕ ꯐꯥꯔꯃꯤꯡ ꯇꯧꯕꯗ꯫ ꯏꯁꯤꯡꯒꯤ ꯑꯋꯥꯕ, ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯣꯡꯒꯤ ꯑꯋꯥꯕꯀꯣ, ꯑꯗꯒꯤ ꯃꯩ ꯐꯪꯗꯕꯒꯤ ꯑꯋꯥꯕꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅ ꯁꯤꯃ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯃꯦꯟꯈꯠꯀꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇ꯭ꯔꯦ, ꯌꯥꯝꯃꯕꯅꯤꯅꯀꯣ꯫ ꯑꯗꯨꯒ ꯑꯩꯅ ꯇꯧꯖꯔꯤꯕ ꯖꯒꯥꯁꯦ ꯁꯪꯉꯝ 4ꯅꯦꯕꯀꯣ꯫ ꯑꯗꯣ ꯑꯩ ꯑꯦꯛꯁꯄꯥꯟꯁꯟꯁꯦ ꯇꯧꯅꯤꯡꯉꯦ ꯁꯤꯗꯒꯤ ꯍꯦꯟꯅ, ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯍꯥꯏꯗꯤ ꯇꯧꯔꯤꯒꯩꯀꯣ ꯏꯁꯥꯅ ꯁꯨꯝ ꯍꯣꯠꯅꯅꯤꯡꯕꯁꯦ ꯑꯃꯗꯒꯤ ꯑꯃ ꯁꯨꯝ ꯍꯦꯟꯀꯠꯂꯛꯑꯦꯕꯀꯣ꯫ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯏꯒꯤ ꯃꯇꯤꯛ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯎꯊꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯂꯝꯁꯦ ꯑꯩꯅ ꯆꯥꯎꯊꯣꯛꯅꯤꯡꯉꯁꯨ ꯍꯦꯛꯇ ꯆꯥꯎꯊꯣꯛꯄ ꯉꯝꯗꯕꯀꯣ꯫ ꯂꯝꯒꯤ ꯍꯥꯏꯗꯤ ꯃꯐꯝꯁꯦ ꯂꯩꯔꯒꯁꯨ ꯏꯊꯩ ꯂꯧꯈꯣꯡ ꯃꯐꯝ ꯆꯥꯗꯕꯒꯤꯀꯣ, ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯐꯪꯗꯕ ꯖꯒꯥ ꯃꯌꯥꯝ ꯈꯥꯏꯗꯣꯛꯄꯅꯤꯅ ꯑꯩꯅ ꯇꯧꯅꯤꯡꯉꯒꯁꯨ ꯄꯥꯛꯊꯣꯛꯅꯤꯡꯉꯒꯁꯨ ꯄꯥꯛꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯗꯣ ꯄꯥꯛꯊꯣꯛꯅꯤꯡꯗꯤ ꯌꯥꯝ ꯄꯥꯛꯊꯣꯛꯅꯤꯡꯉꯦ꯫ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯕꯁꯦ ꯁꯤꯗꯤ ꯌꯥꯝꯅ ꯄꯥꯝꯃꯦ, ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯅ ꯇꯧꯕ ꯌꯥꯝ ꯄꯥꯝꯖꯩ꯫ ꯏꯁꯤꯡꯒꯤ ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯊꯦꯡꯅꯩꯀꯣ꯫ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯅꯣꯡ ꯆꯤꯡ ꯃꯇꯝꯁꯦ ꯇꯥꯗꯧꯕ ꯃꯇꯝꯗ ꯇꯥꯗꯕ, ꯇꯥꯔꯣꯏꯗꯕ ꯃꯇꯝꯗꯅ ꯇꯥꯔꯒ, ꯃꯦꯟ ꯑꯣꯏꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕꯁꯤꯅꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯑꯀꯣꯏꯕꯗ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯐꯥꯔꯝ ꯇꯧꯔꯤꯕ ꯈꯣꯠꯂꯤꯁꯤꯡꯁꯦ ꯏꯁꯤꯡꯒꯤ ꯉꯥꯛꯇꯅꯦ ꯊꯦꯡꯅꯩꯁꯦ꯫ ꯑꯗꯣ ꯂꯣꯛꯇꯒꯤ ꯑꯩꯈꯣꯏ ꯉꯁꯤꯅ ꯑꯃꯅ ꯊꯥꯔꯒ ꯑꯃꯅ ꯑꯃꯨꯛ ꯅꯣꯡꯃ ꯈꯔ ꯈꯔ ꯑꯗꯨꯃꯥꯏꯅ ꯊꯥꯅꯔꯒ ꯌꯥꯅꯕ, ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯆꯨꯔꯤꯗ ꯏꯁꯤꯡ ꯆꯟꯒꯗꯕꯁꯦ ꯆꯟꯕꯒꯤ ꯃꯍꯨꯠꯇ ꯈꯔꯇꯪ ꯊꯥꯖꯤꯜꯂꯒ ꯏꯁꯤꯡꯁꯦ ꯆꯥꯏꯕꯤꯕ, ꯍꯥꯏꯗꯤ ꯏꯁꯤꯡꯗꯣ ꯌꯥꯝꯅ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯈꯔ ꯈꯔ ꯊꯥꯖꯅꯔꯒ ꯑꯗꯨꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯔꯒ ꯏꯁꯤꯡꯒꯤ ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯦꯡꯅꯩꯌꯦ꯫ ꯍꯦꯟꯅꯁꯨ ꯍꯦꯟꯖꯜꯂꯛꯄꯁꯨ ꯌꯥꯎꯋꯦ, ꯍꯥꯏꯗꯤ ꯑꯋꯥꯕꯁꯦ ꯍꯥꯟꯅꯈꯔ ꯐꯪꯉꯝꯕꯗꯣ ꯁꯨꯡꯐꯪ ꯐꯪꯗꯕ ꯇꯥꯏꯃꯤꯡꯁꯨ ꯌꯥꯎꯈꯤꯕꯀꯣ꯫ ꯑꯗꯨꯅ ꯄꯣꯠ ꯆꯩꯗꯁꯨ ꯃꯥꯡꯕ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ, ꯏꯁꯤꯡ ꯐꯪꯗꯕꯒꯤ, ꯆꯥꯏꯗꯧꯕ ꯃꯇꯝꯗ ꯆꯥꯏꯍꯧꯗꯕ, ꯏꯁꯤꯡ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯄꯤꯍꯧꯗꯕꯒꯤ꯫ ꯇꯁꯦꯡꯅ ꯁꯨꯃꯥꯏꯅ ꯐꯥꯔꯝ ꯇꯧꯕꯁꯦ ꯃꯤ ꯃꯌꯥꯝ ꯁꯨꯃꯤꯟꯅꯔꯤꯈꯩꯗꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯄꯁꯨ ꯉꯝꯒꯅꯤ, ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯉꯝꯒꯅꯦꯕꯀꯣ꯫ ꯑꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯤꯡ ꯇꯧꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯊꯦꯡꯅꯕꯁꯦ ꯁꯤꯒꯤ ꯂꯝꯗꯁꯨ, ꯊꯕꯛ ꯁꯨꯕꯒꯤ ꯂꯝꯗꯁꯨ ꯊꯦꯡꯅꯩ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯄꯨꯊꯣꯛꯄ ꯄꯣꯠ ꯆꯩꯁꯦ, ꯁꯤꯒꯤ ꯃꯥꯔꯀꯦꯠꯀꯤ ꯔꯦꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯥꯎꯟ ꯆꯠꯂꯦꯕꯀꯣ꯫ ꯑꯩꯈꯣꯏꯅ ꯁꯤꯗ ꯇꯧꯔꯤꯕ ꯏꯟꯚꯦꯁ ꯇꯧꯔꯤꯁꯤꯒ ꯂꯥꯛꯏꯕ ꯄ꯭ꯔꯣꯐꯤꯠꯇꯨꯒ ꯌꯥꯝ ꯆꯥꯟꯅꯗꯕ꯫ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯊꯥꯕ ꯃꯇꯝꯗ ꯌꯥꯝꯗ꯭ꯔꯕꯗ 6 ꯃꯟꯁꯤꯗꯤ ꯑꯗꯨꯝ ꯆꯪꯉꯦꯕ꯫ ꯑꯗꯨꯒꯤ 6 ꯃꯟꯗꯨꯗ ꯑꯩꯈꯣꯏꯅ ꯂꯦꯕꯔ ꯑꯗꯒꯤ ꯄꯩꯁꯥꯗ ꯀꯩꯗ ꯃꯌꯥꯝ ꯏꯟꯚꯦꯁ ꯇꯧꯔꯤꯁꯦ, ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠ ꯂꯥꯛꯄꯗ ꯆꯥꯟꯅꯗꯕꯅꯤꯅ ꯇꯉꯥꯏ ꯐꯗꯕ ꯅꯦꯛꯇꯕ ꯌꯥꯗꯕ ꯃꯤ ꯈꯔ ꯅꯦꯛꯑꯒ ꯑꯗꯨꯃꯥꯏꯅ ꯁꯨꯕꯍꯟꯕ꯫ ꯑꯗꯩ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯀꯣ, ꯕꯕꯥ ꯃꯃꯥꯒ ꯑꯩꯒ ꯃꯦꯟ ꯑꯣꯏꯅ ꯇꯧꯋꯦ꯫ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯉꯝꯃꯤꯈꯩꯗꯤ ꯁꯨꯖꯕ, ꯇꯉꯥꯏ ꯐꯗꯕ ꯉꯝꯃꯛꯇꯕ ꯅꯪꯅꯗꯕ ꯃꯇꯝꯗ ꯑꯗꯨꯝ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯗꯨꯝ ꯀꯀꯥ ꯏꯅꯦ ꯏꯟꯗꯣꯟ ꯑꯗꯨꯝꯕ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯃꯤꯟꯅꯩ꯫ ꯂꯩꯁꯦ ꯑꯩ ꯏꯅꯦ ꯑꯃ, ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯩ ꯊꯥꯕ ꯍꯧꯔꯛꯄꯗꯒꯤꯀꯣ ꯑꯗꯨꯝ ꯌꯣꯟꯕ ꯆꯠꯄ ꯏꯅꯦ ꯑꯃ ꯂꯩꯌꯦ꯫ ꯃꯥꯅ ꯑꯗꯨꯝ ꯁꯤꯗꯒꯤ ꯐꯥꯔꯝꯗꯒꯤ ꯍꯦꯛꯑꯒꯀꯣ ꯃꯉꯣꯟꯗ ꯄꯤꯈꯠꯂꯒ ꯃꯥꯅ ꯑꯃꯨꯛ ꯕꯖꯥꯔꯗ ꯀꯩꯗ ꯑꯗꯨꯃꯥꯏꯅ ꯂꯥꯂꯣꯟꯕꯤ ꯃꯊꯪ ꯃꯊꯪ ꯊꯥꯕ ꯆꯠꯄ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯦ꯫ ꯁꯅꯥꯔꯩ, ꯏꯁꯇ꯭ꯔꯣꯕꯦꯔꯤ, ꯑꯗꯒꯤ ꯑꯩ ꯂꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯊꯥꯖꯤꯟꯈꯤꯕꯗ ꯂꯝꯁꯦ ꯂꯩꯇꯕꯒꯤ ꯑꯩꯅ ꯑꯍꯥꯡꯕ ꯑꯗꯒꯤ ꯂꯦꯝꯍꯧꯕ ꯂꯝ ꯃꯆꯦꯠꯁꯤꯗ ꯃꯇꯝ ꯃꯇꯝꯒꯤ ꯀꯣꯕꯤ ꯃꯇꯝ ꯌꯧꯔꯒꯅ ꯀꯣꯕꯤ ꯊꯥꯕ, ꯃꯣꯔꯣꯛ ꯃꯇꯝ ꯌꯧꯔꯒꯅ ꯃꯣꯔꯣꯛ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔꯃꯤꯂꯣꯟ ꯃꯇꯝ ꯌꯧꯔꯒꯅ ꯋꯥꯇꯔꯃꯤꯂꯣꯟ ꯑꯗꯨꯃꯥꯏꯅ ꯊꯥꯏ꯫ ꯑꯗꯣ ꯂꯝꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯒꯕꯨꯗꯤ ꯁꯤꯖꯟ ꯑꯃꯗ ꯑꯗꯨꯝ ꯄꯥꯛ ꯁꯟꯅꯀꯣ ꯂꯣꯏ ꯁꯨꯅꯕ ꯊꯥꯕ ꯌꯥꯕ ꯃꯇꯝ ꯑꯗꯨꯃꯥꯏꯅ ꯊꯥꯒꯦꯗꯤ ꯈꯜꯂꯦ꯫ ꯑꯗꯣ ꯂꯝ ꯂꯩꯇꯕꯒꯤ ꯑꯍꯥꯡꯕꯁꯤꯗ ꯑꯗꯨꯝ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯥꯔꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ꯫
ꯁꯤꯅ ꯁꯅꯥꯔꯩꯅꯦꯕꯀꯣ ꯁꯅꯥꯔꯩꯁꯤꯁꯨ ꯑꯩꯅ ꯚꯦꯔꯥꯏꯇꯤꯁꯦ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯊꯥꯏꯌꯦꯕꯀꯣ ꯁꯣꯟꯗ ꯂꯩꯔꯤꯁꯦ ꯁꯣꯟꯁꯤꯅ ꯑꯃꯨꯛ ꯚꯦꯔꯥꯏꯇꯤ ꯃꯈꯜ ꯑꯃ ꯑꯗꯒꯤ ꯑꯩꯅ ꯁꯤꯗ ꯂꯩꯖꯔꯤꯁꯤꯅ ꯚꯦꯔꯥꯏꯇꯤ ꯃꯈꯜ ꯑꯃꯅꯦꯕꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯅ ꯚꯦꯔꯥꯏꯇꯤꯁꯦ ꯑꯃꯈꯛ ꯊꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯖꯟꯁꯦ ꯆꯥꯟꯅꯗ꯭ꯔꯒ ꯑꯩꯈꯣꯏꯗꯤ ꯁꯤꯖꯟꯁꯦ ꯂꯩꯇꯕꯤ ꯑꯣꯐ ꯁꯤꯖꯟ ꯊꯝꯗꯕꯤ ꯆꯍꯤ ꯆꯨꯞꯄ ꯑꯗꯨꯝ ꯊꯥꯏꯅꯦꯕꯀꯣ ꯁꯅꯥꯔꯩꯁꯦ ꯑꯗꯨꯅ ꯁꯤꯖꯟꯁꯦ ꯈꯔ ꯆꯥꯟꯅꯕ ꯀꯔꯝꯕꯅ ꯍꯦꯟꯅ ꯆꯥꯟꯅꯒꯦꯅ ꯑꯩꯁꯦ ꯑꯅꯧ ꯑꯅꯧꯕꯁꯦ ꯈꯔ ꯈꯔ ꯌꯥꯝꯗꯕꯤ ꯑꯩꯈꯣꯏꯒꯤ ꯚꯦꯔꯥꯏꯇꯤꯁꯦ ꯃꯈꯜ ꯃꯈꯜ ꯑꯗꯨꯃꯥꯏꯅ ꯊꯥꯔ ꯌꯦꯡꯕꯅꯦꯀꯣ ꯑꯗꯨꯅ ꯁꯣꯟꯁꯤꯅ ꯈꯔ ꯋꯥꯡꯕ ꯚꯦꯔꯥꯏꯇꯤ ꯑꯃꯅꯦ ꯑꯗꯒꯤ ꯁꯣꯟꯁꯤꯅ ꯈꯔ ꯅꯦꯝꯕ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯤꯅ ꯀꯣꯕꯤ ꯂꯩꯒ ꯀꯣꯕꯤ ꯐꯨꯟꯒꯅꯦꯕꯀꯣ ꯑꯗ ꯁꯤꯁꯦ ꯌꯥꯝ ꯄꯥꯛ ꯆꯥꯎꯕꯗꯤ ꯅꯠꯇ꯭ꯔꯦ ꯂꯨꯄꯥ ꯐꯩꯗꯣꯝ ꯑꯃꯗ ꯄꯣꯏꯟꯗ ꯍꯥꯏꯔꯗꯤ ꯄꯣꯏꯟ 10ꯃꯨꯛ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯗ ꯑꯩꯅ ꯀꯣꯕꯤ ꯊꯥꯔꯤꯁꯦ ꯁꯤꯁꯦ ꯑꯩ ꯂꯝ ꯑꯍꯥꯡꯕ ꯃꯆꯦꯠꯁꯤꯗ ꯊꯥꯖꯤꯟꯖꯕꯅꯦ ꯁꯤꯗ ꯊꯥꯔꯤꯁꯤꯅ ꯁꯣꯟꯁꯤꯅ ꯆꯟꯗ꯭ꯔꯃꯨꯈꯤꯗ ꯚꯦꯔꯥꯏꯇꯤ ꯑꯅꯤꯅꯦꯕꯀꯣ ꯈꯔ ꯄꯤꯛꯄ ꯑꯃꯒ ꯈꯔ ꯆꯥꯎꯕ ꯑꯃꯒ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯣꯟꯗ ꯊꯥꯔꯛꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯥꯂꯤꯌꯥ ꯑꯗꯨꯒ ꯊꯔꯣꯏꯅ ꯀꯩꯅ ꯈꯔ ꯆꯥꯊꯣꯛꯈꯤꯕ ꯆꯥꯔ ꯑꯗꯒꯤ ꯄꯥꯝꯕꯤꯁꯦ ꯁꯣꯟꯒꯤ ꯆꯟꯗ꯭ꯔꯃꯨꯈꯤꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯔꯒ ꯐꯖꯅ ꯁꯥꯠꯀꯗꯧꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯈꯔ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯅꯣꯡꯖꯨ ꯍꯟꯗꯛꯇꯤ ꯇꯥꯕꯤꯗꯕ ꯑꯗꯒꯤ ꯑꯩꯅ ꯆꯥꯔꯁꯦ ꯊꯤꯕ ꯃꯇꯝꯗ ꯑꯋꯥꯕ ꯈꯔ ꯊꯦꯡꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯇꯥꯏꯃꯤꯡ ꯁꯣꯏꯅꯈꯤꯕ ꯑꯗꯨꯝꯕ ꯈꯔ ꯂꯩꯕꯗꯒꯤ ꯈꯔ ꯐꯕ ꯈꯔ ꯋꯥꯠꯈ꯭ꯔꯦꯕ ꯁꯣꯟꯁꯦꯀꯣ ꯑꯗꯣ ꯂꯩꯕꯗꯤ ꯑꯗꯨꯝ ꯐꯖꯅꯕꯨꯗꯤ ꯁꯥꯠꯄꯤꯔꯛꯑꯦ ꯍꯧꯖꯤꯛꯁꯦ ꯁꯟꯐ꯭ꯂꯥꯋꯔꯒ ꯑꯩ ꯃꯦꯔꯤꯒꯣꯟꯒꯁꯦ ꯑꯩꯅ ꯁꯟꯐ꯭ꯂꯥꯋꯔꯁꯤꯅ ꯑꯩꯅ ꯁꯨꯝ ꯐꯥꯔꯝꯗ ꯃꯤ ꯀꯣꯏꯕ ꯂꯥꯛꯄ ꯈꯣꯠꯄꯗꯒꯤ ꯐꯖꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯤꯜꯁꯦ ꯑꯗꯒꯤ ꯑꯩꯅ ꯃꯔꯨꯁꯦ ꯊꯤꯔꯒ ꯑꯗꯨꯃꯥꯏꯅ ꯊꯥꯕ ꯍꯧꯔꯛꯈꯤꯕꯅꯤ 2021ꯗꯒꯤ ꯁꯟꯐ꯭ꯂꯥꯋꯔꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯔꯤꯒꯣꯟꯁꯤꯅ ꯑꯩꯅ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯏꯁꯇ꯭ꯔꯣꯕꯦꯔꯤꯁꯦ 2020ꯒꯤ ꯊꯥꯕ ꯀꯥꯟꯁꯤꯗ ꯁꯨꯝ ꯃꯇꯥꯏꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥꯔꯩ ꯊꯥꯕꯁꯦ ꯃꯦꯔꯤꯒꯣꯟ ꯊꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯅꯨꯡ ꯇꯣꯡꯕꯁꯦ ꯁꯅꯥꯔꯩꯗ ꯇꯣꯡꯉꯒ ꯄꯥꯝꯕꯤꯗ ꯆꯪꯗꯦ ꯈꯣꯠꯇꯦꯅ ꯑꯗꯨꯃꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯆꯥꯔ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯩꯗꯒ ꯍꯧꯅꯕ ꯑꯗꯨꯝꯕꯗ ꯁꯨꯝ ꯊꯥꯖꯤꯜꯂꯝꯃꯦ ꯄꯥꯝꯕꯤ 5-10ꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯁꯇ꯭ꯔꯣꯕꯦꯔꯤꯒꯤ ꯑꯀꯣꯏꯕꯗꯀꯣ ꯇꯤꯟ ꯇꯥꯗꯅꯕꯅꯤ ꯏꯁꯇ꯭ꯔꯣꯕꯦꯔꯤꯗ ꯀꯥꯏꯅꯗ ꯁꯨꯝ ꯐꯖꯕꯗꯣ ꯐꯖꯕꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤꯗꯤ ꯑꯌꯥꯝꯕ ꯂꯣꯏ ꯂꯥꯛꯈꯤꯕꯅꯦ ꯑꯗꯨꯃꯥꯏꯅ ꯐꯖꯩꯌꯦꯅ ꯑꯣꯜꯂꯛꯄ ꯆꯍꯤꯗꯗꯤ ꯑꯩꯅ ꯁꯅꯥꯔꯩꯁꯤꯁꯨ ꯑꯩꯅ ꯐꯖꯅ ꯊꯥꯕ ꯍꯧꯔꯦ ꯆꯨꯔꯤ 2-3 ꯑꯗꯨꯝ ꯈꯔ ꯄꯥꯛꯁꯟꯅ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯗꯨꯝ ꯂꯥꯂꯣꯟꯕꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯤꯟ ꯀꯠꯄ ꯈꯣꯠꯄꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯒꯦ ꯈꯣꯠꯀꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯂꯥꯛꯄꯗꯒꯤ ꯄꯥꯛꯁꯟꯅ ꯊꯥꯔꯛꯈꯤꯕꯅꯦ